Korean Nupising Angang Henna Poknaba Jong na Mapi Tana Taksinkhre North Korea da angang pokpagi chang taptharagli basigi yenglaga lakwat pa section thorang wai na laiba kasigi mama wai bising da angang masing Henna Poknaba wafam phongdokpagi thoram amada North Korea gi luchingba Jong na mabungning nungsina mamitagi Mapi Tana kaptuna nupi wai bising da wafam phongdokpagi video sing sai thorakre social media da viral chalaba video clip sing adu da mahak na Jong na mama wai bising na angang masing Henna Poknaba wafam phongdokpa loina na non tharaga mamitagi mapi taithokpagi video sing social media da viral chalakhiba nei thauramdu da saruk yakhiba mipum khudingmang nasu Jong na mapi tarakpa made taithokhibagi saktam sing unakhi hai re nongmaijang numita Pyongyang da pangthokiba mama wai bisinga unabagi mifam adugi paudam Reuters News Agency na phongdorokpada Jong na laibak asigi missing gi chang hantarakpa ase angang pokpagi chang hantarakpa na ni aduna Mama wai bising na angang sing masing Henna pokpaga loina na angang sing bu section na yokpi na bawapam sing phongdokhe Argentina gi Lionel Messi na Times Athlete of the Year for 2023 Takhre Argentina gi Captain Lionel Messi Time Magazine gi Athlete of the Year for 2023 Takhre Messi na Ballon d'Or record oina ni palak suboy na phangkhiba nei mahak na Inter Miami da yaukhiba duna sport asi US te hena pamna ba hengalakle